Channel asida adom bo amukana taram na oksinjari Russia na Ukraine invade to ba se ngasi taraw pan ni suba numit ni wahang ama mayam na hangnay who is ultimately winning the war. Expert amana hai Ukrain Lan ase ngamba yaroi maramdi Russia na east amadi south maikay dagi yam na chawsin kre advance oi kre. Ngarang report aman hai Ukraine ki border da Poland gi nakyada Ukraine ki sepai training center amada Russia na mathang time amada missile kontra kaptaki masidagi sport ta mioi kontra manga siki loinana mioi chama yang khai hena yam thina soki mafam asida Ukraine ki army singbu special training piriba tanjada oikibani Russian source na haibadi strike asida 180 foreign mercenary siki amasung khuchu khulai gi mapai su chaiki mafam asida foreign nursing na Ukrainian singbu training pifamni amasung masida foreign country dagi lakpa Ukraine help ki khuchu khulai arm and ammunition su thampamni masi chaiduna kaiduna loikre Al Jazeera da phangba pawmagi matungina brand Renault ko ba USA ki journalist ama karga loina na war coverage to bachat pata Russia ki nongmai maruna pandura sikre tawdok asida journalist asigi loina ba magi collect singsu yauri wathok ase irpin ko famda oikibani Cape capital city degi around 10 km muk lapi wafam south mai kaidani Russia na Ukraine da landa ba changluba sina western countries singna angak pamongi athing ba kaya thamkraba tungsida Russia gi economic ta down oirakpaga loinana public awaba mayok na basu hawi masigi sathirakli ba phibam si ubda Russia na China da leptana khusam na duna laibina ba wafam thamlakli amor of the west ki maikai digi China da su hairakli madudi Russia bu lifeline thoina pidana ba adubo China na haikre aikoi di Russia gi relation leptana thamgani cooperation leploi Ukraine the lanjang ki ba Russian force si ki ba kayani exact masing Russian Haiti Ukraine ki source na hai 12,000 ni so far adubu Russian TV channel ki matungina 1,200 asok pa army sing Moscow da hanna puthorak laga layengi masida ki phaba yorak pa singna amuk hanna operation sida yawbo ki tabak magi unit ta rejoin tawba ki tabak ready oi Russia na Ukraine da tawrib attack ase pak sandokan kre west ta Poland gi border yosin kre east amadi south mai kai gi advance yam namak oisin kre Black Sea gi na kya dalai be Ukraine gi wafam sing Russia na control to kre kilometer 64 sang ba Russia gi heavy army loop ama changki bado Ukraine gi capital city Kyiv yoki do mai kai sandok na kre mathang attack changsil li amoromda Ukraine gi sipai sing na su aroi ba thaduna ngak na hotnari angak pamasakilan oiri houjik powder Russia na Ukraine ki military infrastructure 3,687 destroyed tawkre wafam ase Russia ki defense ministry gi spokesperson Igor Konashenkov na haibani Ukraine ki president Zelensky na ngarang haiki Russia da support tawriba collaboration tawriba laibak singsu awaba nangani Russia ki troops in Kyiv city gi akoi bada amuk hena naksin kre hana dagi hena naksin kre koisin kre north west amadi north east side dagi koisin libani masiga loina na Vasil Kipkova airport amasu thugai ki ngarang Putin ki advisor Mikhailo Podolyak na hai Kyiv ase seize tawba ki mong dalakli makoi ki army amadi volunteer singna street khuding da ngak sen bagi ready ta lairabani US ki President Joe Biden na $200 million ki military equipment amok na Ukraine ki help ki damak pire masi ki mangda $350 million ki equipment bikrabani masi record ni US ki history da hana kai da su asum help tawkhide US na Russia ki source matugina houjik phawdi Ukraine ki sepai lising amaga chahum sikre masi Zelensky masana haibani March ki tang ani phawda Russia ki army 498 siki tanjasi da Ukraine na hai 12,000 sire haiduna masidi rong pawni haina Russia ki newspaper amana hai United Nations na ki paw matugina houjik phawda Ukraine da 579 civilian sire adu manung da masida ki hen bagi wani masida angang kaya ahan kaya auri lan lep tri houjik su ngasi leibak ani sigi marakta talk ama laini talk as a virtual talk, not physically. Thank you for watching.